ꯅꯨꯡꯁꯤ ꯍꯩꯕ ꯋꯥꯍꯩꯅ ꯊꯃꯣꯏ ꯊꯨꯝꯅ ꯌꯩꯁꯤꯜꯂꯛ ꯏꯄꯣꯝ ꯍꯧꯕ ꯏꯆꯦꯜꯒꯨꯝ ꯅꯨꯡꯁꯤ ꯏꯔꯥꯛꯅꯒꯗꯧꯔꯦꯗꯣ ꯃꯩ ꯍꯧꯔꯛꯄ ꯏꯍꯣꯜꯅ ꯅꯨꯡꯁꯤ ꯀꯥꯏꯗꯣꯡꯐꯝ ꯅꯤꯔꯨꯕ ꯊꯃꯣꯏ ꯃꯥꯒꯤ ꯏꯊꯠꯄꯨ ꯃꯥꯏꯀꯩ ꯈꯪꯗ ꯍꯨꯝꯂꯛꯄ ꯀꯜꯂꯕ ꯃꯥꯂꯌꯥ ꯅꯨꯡꯁꯤꯠ ꯃꯍꯥꯛꯅ ꯀꯔꯝꯕ ꯂꯝꯕꯤꯗꯕꯨ ꯄꯨꯒꯗꯧꯔꯤꯕ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯂꯥꯏꯅꯤꯡꯊꯧ ꯀꯥꯖꯥꯎ ꯑꯗꯨꯗꯅꯤ ꯂꯩꯃꯔꯦꯝꯕꯤ ꯂꯥꯏꯅꯤꯡꯊꯧ ꯃꯥꯡꯗ ꯂꯦꯞ ꯊꯧꯒꯜꯂꯣꯟꯒ ꯂꯣꯏꯅꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯔꯤ ꯂꯥꯏꯅꯤꯡꯊꯧ ꯅꯅꯥꯏꯕꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯍꯪꯒꯠꯆꯅꯤꯡꯉꯤꯕ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯂꯩꯃ ꯍꯥꯏꯌꯨ ꯂꯩꯃꯔꯦꯝꯕꯤ ꯂꯥꯏꯅꯤꯡꯊꯧꯗ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯇꯞꯂꯞ ꯅꯥꯊꯩ ꯌꯥꯝꯅ ꯇꯞꯅ ꯏꯆꯥ ꯅꯤꯡꯊꯦꯝꯒꯤ ꯃꯇꯥꯡꯅꯤꯗꯣ ꯂꯥꯏꯅꯤꯡꯊꯧ ꯀꯔꯤꯅꯣ ꯍꯥꯏꯅꯤꯡꯕꯗꯨ ꯍꯦꯛꯇ ꯍꯥꯏꯌꯨꯗꯅ ꯂꯩꯃ ꯂꯥꯏꯅꯤꯡꯊꯧꯅ ꯏꯆꯥ ꯅꯤꯡꯊꯦꯝꯕꯨ ꯁꯅꯥ ꯇꯥꯡꯕꯜ ꯃꯍꯨꯠ ꯁꯤꯟꯍꯜꯂꯕ ꯇꯨꯡ ꯃꯣꯏꯔꯥꯡ ꯄꯣꯛꯄꯒꯤ ꯃꯃꯣꯝ ꯏꯕꯦꯝꯃ ꯑꯗꯨ ꯑꯩꯒꯤ ꯅꯤꯡꯊꯦꯝꯒꯤ ꯁꯤꯖ ꯑꯣꯏꯍꯟ ꯂꯩꯃꯔꯦꯝꯕꯤ ꯃꯤꯡꯊꯣꯜ ꯐꯪꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯁꯥꯔꯤ ꯋꯥꯁꯛꯄꯤꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩꯍꯥꯛꯁꯨ ꯈꯪꯖꯩ ꯃꯈꯥ ꯇꯥꯎ ꯂꯩꯃ ꯋꯥꯔꯣꯜ ꯑꯁꯤꯗ ꯏꯆꯥ ꯅꯤꯡꯊꯦꯝꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯇꯥꯕꯤꯔꯕ꯭ꯔꯥ ꯍꯥꯏꯗꯅ ꯂꯩꯃꯔꯦꯝꯕꯤ ꯃꯍꯥꯛꯀꯤ ꯋꯥꯍꯪ ꯑꯗꯨꯗ ꯂꯥꯏꯅꯤꯡꯊꯧ ꯑꯗꯨ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯤ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯊꯣꯛꯅ ꯅꯣꯛꯂꯛ ꯈꯨꯝꯂꯛꯏ ꯂꯩꯃꯔꯦꯝꯕꯤ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯒꯤꯔꯗꯣ ꯂꯩꯃ ꯅꯪꯅ ꯑꯗꯨꯛ ꯃꯤꯄꯥꯏꯅ ꯍꯪꯂꯔꯤꯕ ꯋꯥꯍꯪ ꯑꯗꯣ ꯑꯍꯣꯏ ꯂꯥꯏꯅꯤꯡꯊꯧ ꯏꯆꯥ ꯅꯤꯡꯊꯦꯝꯒꯤ ꯋꯥꯔꯣꯜ ꯑꯗꯨꯃꯁꯨ ꯇꯥꯖꯅꯤꯡꯕꯒꯤꯅꯤ ꯃꯥꯕꯨ ꯄꯣꯛꯄ ꯑꯄꯣꯛꯄ ꯑꯩꯍꯥꯛꯀꯤ ꯋꯥꯔꯣꯜ ꯑꯃꯕꯨ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯊꯦꯝꯅ ꯍꯤꯛꯇꯣꯛꯄ ꯍꯧꯅꯕ꯭ꯔꯗꯣ ꯂꯩꯃ ꯑꯩꯍꯥꯛꯀꯤ ꯊꯧꯁꯤꯜ ꯊꯧꯒꯥꯏ ꯄꯨꯝꯕ ꯃꯍꯥꯛꯀꯤꯗꯃꯛꯇꯅꯤ ꯂꯩꯃ ꯏꯇꯥꯎ ꯃꯣꯏꯔꯥꯡꯃꯛꯅ ꯑꯩꯍꯥꯛꯀꯤ ꯈꯨꯌꯥꯈꯥꯗ ꯆꯪꯖ ꯃꯃꯣꯝ ꯑꯇꯣꯝꯕꯤ ꯑꯗꯨꯕꯨ ꯀꯠꯆꯔꯕꯗ ꯑꯩꯍꯥꯛꯅ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡ ꯑꯩꯒꯤ ꯅꯤꯡꯊꯦꯝꯒꯤ ꯁꯤꯖ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯅ ꯁꯥꯔꯤ ꯋꯥꯁꯛ ꯊꯝꯈꯤꯕꯅꯤ ꯑꯗꯨꯃꯛꯄꯨ ꯊꯧꯔꯝ ꯑꯗꯨꯃꯗꯤ ꯅꯤꯡꯊꯦꯝꯅ ꯁꯅꯥ ꯇꯥꯡꯕꯜ ꯊꯛꯇ ꯉꯥꯟꯊꯣꯏꯔꯕ ꯇꯨꯡꯗ ꯇꯞꯅ ꯏꯪꯅ ꯇꯧꯒꯗꯕꯅꯤ ꯇꯥꯍꯥꯈꯤꯔꯣꯏ ꯂꯩꯃꯔꯦꯝꯕꯤ ꯅꯤꯡꯁꯥ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛ ꯅꯤꯡꯉꯝꯗꯕ ꯃꯇꯧꯅ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯂꯩꯇꯦꯡ ꯂꯨꯔꯦꯜ ꯑꯗꯨ ꯈꯖꯤꯛ ꯂꯨꯞꯊ ꯂꯥꯏꯅꯤꯡꯊꯧꯗ ꯇꯞꯅ ꯍꯪꯒꯠꯂꯛꯏ ꯑꯗꯨꯕꯨ ꯂꯥꯏꯅꯤꯡꯊꯧ ꯀꯔꯤꯒꯨꯝꯕ ꯏꯆꯥ ꯅꯤꯡꯊꯦꯝꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯅ ꯈꯣꯏꯗꯥꯖꯕꯤ ꯅꯤꯡꯉꯣꯜ ꯀꯅꯥ ꯑꯃ ꯂꯣꯠꯇꯨꯅ ꯂꯩꯔꯝꯂꯕꯗꯤ ꯂꯥꯏꯅꯤꯡꯊꯧ ꯋꯥꯁꯛ ꯑꯀꯟꯕ ꯇꯨꯡ ꯏꯟ ꯅꯤꯡꯕ ꯀꯥꯏꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯒ ꯊꯃꯣꯏꯅꯨꯡ ꯑꯗꯨꯗ ꯃꯩꯁꯥ ꯂꯥꯡ ꯇꯥꯏꯕꯪ ꯋꯥꯈꯜ ꯑꯗꯨꯃ ꯆꯔꯥꯡꯅ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯀꯌꯥ ꯑꯗꯨꯒꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯁꯦꯝꯂꯛꯂꯕꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯄꯨꯝꯕ ꯊꯃꯣꯏ ꯈꯥꯝꯕꯤꯍꯧ ꯇꯛꯁꯤ ꯁꯣꯟꯅ ꯈꯪꯅꯈ꯭ꯔꯕꯗꯤ ꯀꯝꯗꯧꯒꯅꯤ ꯂꯩꯃꯔꯦꯝꯕꯤ ꯃꯍꯥꯛꯀꯤ ꯊꯥꯖꯔꯨꯗꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯃꯤꯠꯌꯦꯡ ꯑꯗꯨ ꯑꯉꯛꯄ ꯃꯤꯠꯌꯦꯡꯅ ꯃꯍꯨꯠ ꯁꯤꯟ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯐꯝꯗ ꯋꯥꯍꯪ ꯍꯪꯂꯛꯏ ꯀꯔꯤꯅꯣ ꯂꯩꯃ ꯅꯍꯥꯛꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯣ ꯂꯩꯃꯔꯦꯝꯕꯤ ꯇꯧꯅ ꯁꯣꯝꯅꯃꯛꯇꯕꯨ ꯍꯥꯏꯖꯕꯅꯤ ꯂꯥꯏꯅꯤꯡꯊꯧ ꯅꯅꯥꯏ ꯅꯨꯄꯤꯅ ꯆꯤꯡꯅꯖꯕ ꯈꯖꯤꯛ ꯂꯩꯖꯕꯒꯤꯅꯤꯗꯣ ꯅꯪꯒꯤ ꯀꯔꯤ ꯆꯤꯡꯅꯕꯅꯣꯅꯦ ꯂꯩꯃ ꯍꯥꯟꯅꯒꯨꯝ ꯑꯣꯏꯗ꯭ꯔꯦ ꯏꯆꯥ ꯅꯤꯡꯊꯦꯝ ꯁꯔꯦꯞ ꯀꯥꯡꯗꯣꯜ ꯐꯥꯔꯦ ꯑꯁꯤꯅꯁꯨ ꯅꯠꯇ꯭ꯔꯗꯣ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯍꯨꯠ ꯁꯤꯟ ꯁꯅꯥ ꯇꯥꯡꯕꯜ ꯊꯛꯇ ꯉꯥꯟꯊꯣꯏꯍꯜꯂꯒꯦ ꯅꯤꯡꯂꯛꯂꯤꯕ ꯂꯥꯏꯅꯤꯡꯊꯧ ꯇꯥꯏꯕꯪ ꯋꯥꯈꯜ ꯈꯖꯤꯛ ꯇꯥꯔꯛꯂꯕꯣꯏ ꯂꯨꯔꯦꯜ ꯑꯗꯨ ꯈꯖꯤꯛ ꯅꯣꯝ ꯆꯨꯝ ꯑꯗꯨꯕꯨ ꯂꯩꯃ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯔꯣꯜ ꯑꯗꯨꯃꯗꯤ ꯑꯩꯍꯥꯛꯅ ꯂꯨꯞꯁꯤꯟꯅ ꯌꯦꯡꯁꯤꯜꯂꯨꯗꯕꯒꯤꯔ ꯇꯥꯏꯕꯪ ꯋꯥꯈꯜ ꯑꯗꯨꯅ ꯂꯥꯝꯕ ꯐꯪꯂꯨꯗꯕꯅꯤ ꯑꯍꯣꯏ ꯆꯨꯝ ꯂꯥꯏꯅꯤꯡꯊꯧꯅ ꯏꯆꯥ ꯅꯤꯡꯊꯦꯝꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯆꯦꯠꯅ ꯊꯥꯖꯈꯤꯕꯅ ꯑꯗꯨꯛ ꯂꯥꯏꯊꯣꯛꯅ ꯂꯩꯔꯨꯔꯕꯁꯨ ꯂꯥꯏꯅꯤꯡꯊꯧ ꯋꯥꯁꯛ ꯑꯀꯟꯕꯅꯤ ꯍꯥꯏꯕ ꯅꯅꯥꯏꯅ ꯈꯪꯖꯩꯗꯣ ꯃꯗꯨꯃꯛꯅ ꯇꯨꯡꯗ ꯄꯣꯂꯣꯏꯗ ꯑꯀꯥꯏꯕ ꯑꯇꯣꯏꯕ ꯑꯣꯏꯍꯟꯅꯤꯡꯗꯕ ꯀꯌꯥ ꯑꯗꯨ ꯑꯣꯏꯔꯛꯂꯕꯗꯤ ꯈꯟ ꯅꯅꯥꯏ ꯅꯨꯄꯤꯅ ꯍꯪꯒꯠꯆꯕꯅꯤꯗꯣ ꯂꯥꯏꯅꯤꯡꯊꯧ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯏꯆꯥ ꯅꯤꯡꯊꯦꯝꯒꯤ ꯑꯅꯤꯡꯕꯗꯨ ꯈꯪꯗꯣꯛꯂꯒꯦ ꯑꯗꯨꯕꯨ ꯑꯃꯕꯨ ꯑꯣꯏꯁꯅꯨ ꯗꯔꯕꯥꯔ ꯃꯥꯡꯃꯛꯇ ꯑꯉꯝ ꯃꯊꯧꯁꯤꯡꯅ ꯁꯥꯈꯤ ꯑꯣꯏ ꯁꯛꯈ꯭ꯔꯕ ꯂꯥꯏꯅꯤꯡꯊꯧ ꯑꯩꯍꯥꯛꯀꯤ ꯁꯥꯔꯤ ꯋꯥꯁꯛꯅꯤ ꯂꯩꯃ ꯑꯩꯍꯥꯛꯀꯤ ꯋꯥꯔꯣꯜ ꯑꯃꯁꯨ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯊꯦꯝꯅ ꯀꯩꯗꯧꯅꯨꯡꯗ ꯍꯤꯛꯇꯣꯛꯂꯣꯏ ꯂꯩꯃ ꯑꯩꯍꯥꯛꯅ ꯊꯥꯖꯩ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯊꯦꯝ ꯑꯩꯍꯥꯛꯀꯤ ꯏꯆꯥꯅꯤ ꯃꯆꯥ ꯅꯤꯡꯊꯦꯝꯒꯤ
ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯑꯗꯨꯃꯛ ꯈꯪꯂꯨꯗ ꯅꯨꯡꯁꯤꯃꯟꯕꯒꯤ ꯃꯌꯥꯏꯅ ꯇꯥꯏꯌꯣꯟꯅꯕ ꯇꯥꯏꯕꯪ ꯋꯥꯈꯜ ꯑꯗꯨꯅ ꯑꯗꯨꯛ ꯊꯥꯖꯅ ꯅꯨꯡꯉꯥꯏꯔꯤꯕ ꯇꯥꯏꯕꯪ ꯋꯥꯈꯜ ꯑꯗꯨꯒꯤ ꯃꯇꯧꯁꯤꯡ ꯎꯕꯗ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨ ꯊꯃꯣꯏꯅꯨꯡ ꯑꯗꯨꯗ ꯄꯤꯛꯇꯛꯄ ꯃꯩꯔꯤꯅ ꯃꯩ ꯋꯥꯏꯔꯛꯄ ꯍꯧꯔꯛ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯃꯛ ꯄꯤꯗ ꯇꯨꯃꯤꯟ ꯂꯨꯔꯦꯜ ꯑꯗꯨ ꯇꯞꯂꯞ ꯅꯣꯜꯂꯨ ꯅꯤꯡꯊꯤꯅ ꯄꯣꯊꯥꯕꯤꯔꯣ ꯂꯥꯏꯅꯤꯡꯊꯧ ꯏꯆꯥ ꯇꯝꯐꯥ ꯁꯅꯥꯕꯨ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯨꯈꯤꯒꯦ ꯌꯦꯡꯕꯤꯔꯨ ꯌꯦꯡꯕꯤꯔꯨ ꯂꯩꯃꯔꯦꯝꯕꯤ ꯊꯧꯒꯜ ꯑꯃ ꯎꯠꯂꯝ ꯂꯥꯏꯅꯤꯡꯊꯧ ꯅꯥꯛꯇꯒꯤ ꯇꯞꯂꯞ ꯊꯣꯛꯂꯛꯏ ꯃꯥꯏꯀꯩ ꯁꯣꯝꯗꯅ ꯀꯣꯔꯧꯅ ꯋꯥꯇꯣꯟ ꯂꯥꯟꯈꯤꯕ ꯆꯤꯡꯗꯣꯜꯅ ꯂꯩꯆꯤꯜ ꯅꯞꯁꯤꯜꯂꯛꯄ ꯌꯧꯔꯛꯂꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯥꯏꯕꯗꯨ ꯀꯣꯔꯧ ꯃꯅꯤꯜ ꯐꯪꯂꯕꯁꯨ ꯃꯥꯂꯦꯝꯗ ꯃꯉꯝ ꯁꯥꯟꯈꯤꯗ ꯑꯁꯣꯟꯕ ꯀꯣꯔꯧꯒꯤ ꯈꯣꯡꯊꯥꯡꯗ ꯃꯤꯑꯣꯏꯕꯅ ꯃꯈꯦꯜ ꯂꯥꯡꯖꯕ ꯃꯇꯝ ꯑꯗꯨꯋꯥꯏꯗꯅꯤ ꯆꯩꯅꯥ ꯐꯪꯈꯤꯕ ꯈꯣꯡ ꯑꯗꯨꯒ ꯇꯔꯨꯕꯤ ꯃꯪꯒꯣꯜ ꯃꯆꯤ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨ ꯌꯥꯟꯊꯗꯨꯅ ꯏꯪꯈꯣꯜ ꯑꯗꯣꯝꯗ ꯍꯤꯗꯥꯛ ꯊꯤꯕ ꯆꯠꯈꯤꯕ ꯃꯃꯥ ꯏꯕꯦꯝꯃ ꯊꯝꯕꯥꯜꯕꯨ ꯂꯥꯛꯄ ꯉꯥꯏꯖ ꯐꯝꯂꯤ ꯃꯤꯀꯨꯞꯇꯨꯃꯛꯇꯗ ꯃꯇꯥ ꯏꯕꯦꯝꯃ ꯊꯥꯕꯂꯩ ꯑꯗꯨ ꯁꯝꯇꯨꯒꯤ ꯐꯤ ꯑꯃꯅ ꯃꯁꯥ ꯊꯨꯡꯅ ꯀꯨꯞꯁꯤꯜ ꯏꯟꯁꯤꯟꯗꯨꯅ ꯇꯔꯨꯕꯤ ꯃꯥꯒꯤ ꯈꯔꯥꯏ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗꯒꯤ ꯃꯣꯂꯤ ꯃꯣꯂꯤ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯇꯔꯨꯕꯤ ꯏꯉꯛ ꯉꯛꯅ ꯏꯇꯥ ꯊꯥꯕꯂꯩ ꯅꯪꯕꯨ ꯉꯁꯥꯏ ꯑꯔꯨꯝ ꯂꯥꯏꯍꯧ ꯍꯧꯏ ꯍꯥꯏꯗꯅ ꯇꯧꯕꯗꯨ ꯈꯔ ꯍꯜꯂꯕ꯭ꯔꯣ ꯊꯥꯕꯂꯩ ꯇꯔꯨꯕꯤ ꯃꯍꯥꯛꯅ ꯍꯪꯖꯔꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯒ ꯄꯤꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯐꯝꯊ ꯁꯣꯛꯂꯤꯕ ꯇꯔꯨꯕꯤ ꯃꯍꯥꯛꯀꯤ ꯈꯣꯡ ꯑꯗꯨꯗ ꯌꯦꯡ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯂꯛꯏ ꯅꯠꯇꯦ ꯇꯔꯨꯕꯤ ꯏꯕꯦꯝꯃ ꯀꯌꯥ ꯌꯥꯝꯅ ꯁꯣꯛꯂꯤꯕꯅꯣ ꯍꯤꯗꯥꯛꯀꯥꯗꯤ ꯍꯥꯞꯂꯕ꯭ꯔꯣ ꯑꯁ ꯑꯣꯟꯊꯣꯛꯄ ꯃꯇꯧꯅꯤꯗ ꯑꯩꯍꯥꯛ ꯌꯥꯎꯗꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯦꯛ ꯁꯣꯛꯂꯤ ꯇꯧꯔꯤꯁꯦ ꯍꯤꯗꯥꯛꯄꯨꯗꯤ ꯍꯥꯞꯇ꯭ꯔꯤꯗ ꯏꯃꯥꯅ ꯏꯪꯈꯣꯜꯗꯒꯤ ꯍꯤꯗꯥꯛ ꯊꯤꯕ ꯆꯠꯈꯤꯌꯦ ꯑꯗꯣ ꯅꯪꯗꯤ ꯀꯔꯝꯅ ꯑꯩ ꯁꯣꯛꯂꯦꯗꯤ ꯈꯪꯂꯤꯕ ꯀꯅꯥꯅ ꯇꯝꯂꯔꯤꯕ ꯇꯥꯅꯤꯡꯗꯦꯗ ꯇꯔꯨꯕꯤ ꯏꯕꯦꯝꯃ ꯈꯨꯃꯟ ꯀꯣꯂꯨꯞ ꯑꯁꯤꯗ ꯋꯥ ꯋꯥ ꯂꯥꯎꯗꯅ ꯂꯣꯏꯔꯕ ꯑꯁꯤꯗ ꯀꯅꯥꯅ ꯑꯃꯨꯛ ꯇꯝꯂꯗꯧꯕꯒꯦ ꯊꯥꯕꯂꯩ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯗꯨꯗ ꯇꯔꯨꯕꯤ ꯃꯍꯥꯛꯇꯤ ꯇꯥꯏꯕꯪ ꯋꯥꯈꯜ ꯑꯗꯨ ꯀꯔꯤꯅꯣ ꯈꯟ ꯉꯛꯆꯥꯅꯅ ꯌꯦꯡꯖ ꯍꯪꯂꯛꯏ ꯀꯔꯤꯅꯣ ꯏꯇꯥ ꯈꯨꯃꯟ ꯀꯣꯂꯨꯞꯇ ꯋꯥ ꯋꯥ ꯂꯥꯎꯅ ꯍꯧꯔꯤꯕꯕꯣ ꯑꯩꯍꯥꯛꯇꯤ ꯀꯔꯤꯃꯠꯇ ꯇꯥꯗꯦꯅ ꯊꯥꯕꯂꯩ ꯏꯕꯦꯝꯃꯗꯨ ꯍꯛꯆꯥꯡ ꯉꯝꯗꯕ ꯑꯗꯨꯒ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯒꯨꯝ ꯃꯤꯁꯅꯥ ꯑꯗꯨ ꯄꯩꯔꯞ ꯌꯦꯡ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯅꯪꯒꯤ ꯁꯣꯛꯂꯤꯕ ꯈꯣꯡ ꯑꯁꯤꯗ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯈꯨꯃꯟ ꯀꯣꯂꯨꯞ ꯇꯝꯅ ꯀꯅꯥꯅ ꯊꯤꯟꯕꯤꯔꯛꯂꯝꯕꯒꯦ ꯈꯨꯃꯟ ꯏꯕꯨꯡꯅ ꯊꯤꯟꯕꯤꯔꯛꯑꯦ ꯀꯔꯤ ꯇꯧꯔꯒꯦ ꯏꯇꯥ ꯇꯔꯨꯕꯤ ꯇꯌꯥꯡ ꯇꯌꯥꯡ ꯈꯨꯝꯂꯛꯄꯅꯤ ꯊꯥꯕꯂꯩ ꯂꯨꯔꯦꯜ ꯑꯗꯨ ꯆꯦꯞꯊꯔꯛ ꯇꯔꯨꯕꯤꯗ ꯃꯤꯠꯌꯦꯡ ꯊꯝ ꯈꯣꯏꯔꯨꯝ ꯃꯤꯅꯣꯛꯇꯝ ꯏꯁ ꯈꯨꯃꯟ ꯏꯕꯨꯡ ꯈꯛꯇꯔꯅꯦ ꯏꯕꯦꯝꯃ ꯇꯔꯨꯕꯤ ꯇꯥꯏꯕꯪ ꯋꯥꯈꯜ ꯑꯗꯨ ꯆꯝꯅ ꯉꯛꯆꯥꯅꯅ ꯋꯥꯍꯪ ꯑꯃꯒ ꯀꯔꯤ ꯋꯥꯍꯪꯅꯣ ꯏꯇꯥ ꯊꯥꯕꯂꯩꯗꯨ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯑꯣꯍꯣ ꯈꯪꯖꯔꯦ ꯏꯕꯦꯝꯃ ꯑꯩꯍꯥꯛꯇ ꯀꯔꯤ ꯑꯃꯨꯛ ꯑꯔꯣꯠꯄ ꯊꯝꯅꯤꯡꯂꯤꯒꯦ ꯑꯩꯗꯤ ꯇꯣꯛꯈ꯭ꯔꯣ ꯈꯨꯃꯟ ꯀꯣꯂꯨꯞꯀꯤ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯈꯔꯥꯏ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯆꯦꯞꯊ ꯂꯣꯏꯅ ꯎꯅꯍꯧꯔꯕꯗꯣ ꯂꯥꯏꯕꯛ ꯐꯈ꯭ꯔꯦꯗ ꯑꯩꯈꯣꯏ ꯏꯕꯦꯝꯃꯗꯤ ꯑꯣꯍꯣ ꯀꯔꯤꯝ ꯍꯥꯏꯖꯔꯣꯏ ꯑꯩ ꯀꯔꯤꯝ ꯍꯥꯏꯖꯔꯣꯏꯀꯣ ꯑꯗꯨꯕꯨꯅꯦ ꯂꯦꯝꯖꯈ꯭ꯔꯦ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯃꯍꯥꯛꯀꯤ ꯁꯥꯝꯕ ꯊꯛꯇ ꯅꯣꯛꯃꯤ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨꯒ ꯏꯕꯦꯝꯃꯒꯤ ꯇꯨꯡ ꯏꯟ ꯆꯤꯡ ꯂꯦꯝꯕ ꯃꯇꯧꯅ ꯀꯣꯂꯨꯞ ꯃꯥꯏꯀꯩ ꯇꯝ ꯏꯕꯦꯝꯃꯕꯨ ꯊꯤꯟꯕ ꯂꯦꯡꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯕ ꯑꯗꯨꯗ ꯃꯤꯌꯥꯝ ꯄꯨꯝꯕꯅꯦ ꯑꯉꯛꯄ ꯑꯃ ꯑꯣꯏꯅꯈ꯭ꯔꯦꯗꯅ ꯊꯥꯕꯂꯩ ꯃꯍꯥꯛꯀꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯇꯔꯨꯕꯤ ꯏꯕꯦꯝꯃ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯃꯅꯨꯡ ꯑꯗꯨꯗ ꯍꯨꯜꯂꯤꯕ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜ ꯑꯗꯨ ꯌꯥꯡꯈꯠ ꯃꯤꯄꯥꯏꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯃꯇꯧ ꯑꯃꯒꯅ ꯂꯩꯇꯦꯡ ꯂꯨꯔꯦꯜ ꯑꯗꯨ ꯏꯪꯈꯣꯜ ꯃꯥꯏꯀꯩ ꯑꯗꯣꯝ ꯌꯦꯡꯂꯝ ꯃꯈꯨꯠ ꯑꯗꯨꯅ ꯊꯥꯕꯂꯩ ꯃꯍꯥꯛꯀꯤ ꯈꯨꯠꯇ ꯇꯞꯅ ꯄꯥꯏ ꯑꯇꯞꯄ ꯈꯣꯟꯖꯦꯜ ꯑꯃꯗ ꯑꯁꯦꯡꯕꯔ ꯏꯇꯥ ꯈꯨꯃꯟ ꯀꯣꯂꯨꯞꯀꯤ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯍꯥꯏꯅꯍꯧꯏ ꯇꯣꯜꯂꯕꯤ ꯑꯩꯍꯥꯛꯄꯨ ꯅꯣꯛꯅꯍꯧꯕ꯭ꯔꯗꯣ ꯑꯁꯤ ꯈꯪꯕꯅ ꯑꯩꯍꯥꯛꯁꯨ ꯐꯅ ꯀꯟꯅꯗꯤ ꯌꯦꯠꯆꯕꯅꯤ ꯌꯥꯝꯅ ꯁꯣꯛꯄ ꯅꯠꯇꯦ ꯑꯩꯍꯥꯛ ꯑꯗꯨꯝ ꯆꯠꯆꯈꯤꯒꯦ ꯍꯥꯏꯅ ꯑꯗꯨꯃꯛꯄꯨ ꯃꯆꯥ ꯏꯕꯦꯝꯃ ꯃꯍꯥꯛꯀꯤ ꯅꯤꯡꯉꯥꯏꯅ ꯅꯤꯡꯊꯦꯝꯅꯥꯛꯇ ꯄꯨꯁꯤꯟ ꯊꯧꯗꯣꯛ ꯑꯁꯤ ꯑꯣꯏꯈꯤꯕꯅꯤ ꯈꯨꯃꯟ ꯏꯕꯨꯡꯃꯛꯁꯨ ꯂꯣꯏꯅꯖ ꯂꯦꯡꯂꯛꯄꯅ ꯑꯩꯍꯥꯛꯅ ꯇꯌꯥꯡ ꯇꯌꯥꯡ ꯂꯦꯡꯂꯛꯈꯤꯕꯅꯤ ꯏꯇꯥ ꯍꯩꯃ ꯐꯔꯦ ꯀꯩꯗꯧꯔꯕꯒꯦ ꯑꯗꯨꯕꯣ ꯑꯗꯨꯒꯤꯗꯃꯛ ꯅꯤꯟꯗꯥ ꯑꯃꯨꯛ ꯇꯧꯔꯔꯤꯅꯦ ꯇꯧꯔꯤꯁꯦ ꯇꯔꯨꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯛꯁꯤꯟ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯃꯥꯏꯀꯩ ꯑꯃꯗ ꯌꯦꯡ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯟꯕꯒꯨꯝ ꯇꯨꯃꯤꯟ ꯃꯪꯂꯥꯟ ꯑꯃꯗ ꯂꯩꯈꯤ ꯃꯇꯧ ꯑꯗꯨꯗ ꯊꯥꯕꯂꯩ ꯇꯔꯨꯕꯤ ꯃꯍꯥꯛꯀꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯇꯞꯂꯞ ꯄꯥꯏ ꯉꯁꯤ ꯑꯁꯤꯃ ꯍꯤꯗꯥꯛ ꯍꯥꯞꯂꯗꯤ
ꯍꯌꯦꯡ ꯀꯣꯔꯧ ꯑꯁꯤꯗꯗꯤ ꯁꯅꯥ ꯀꯣꯅꯨꯡ ꯀꯥꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ? ꯀꯝꯗꯧꯅꯤ ꯍꯧꯖꯤꯛꯄꯣ? ꯀꯌꯥ ꯌꯥꯝꯅ ꯆꯩꯅꯥ ꯐꯥꯎꯔꯤꯕꯒꯦ? ꯇꯔꯨꯕꯤ ꯏꯕꯦꯝꯃ ꯃꯪꯂꯥꯟ ꯑꯃꯒꯤ ꯏꯄꯥꯛꯇ ꯇꯥꯎꯔꯨ ꯂꯨꯝꯁꯤꯜꯂꯕ ꯋꯥꯈꯜ ꯑꯗꯨꯒꯤ ꯂꯃꯈꯥꯡ ꯑꯗꯨꯗ ꯊꯥꯕꯂꯩ ꯏꯕꯦꯝꯃ ꯃꯍꯥꯛꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯗ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛ ꯇꯔꯨꯕꯤ ꯊꯥꯕꯂꯩꯗ ꯃꯤꯠꯌꯦꯡ ꯑꯃꯨꯛꯇꯪ ꯊꯝꯂꯝ ꯂꯨꯔꯦꯜ ꯑꯗꯨ ꯇꯞꯂꯞ ꯂꯨꯛꯊ ꯌꯥꯝꯅ ꯇꯞꯅ ꯀꯔꯤ ꯇꯧꯔꯒꯦ ꯏꯕꯦꯝꯃ? ꯑꯩꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤꯗ ꯐꯥꯎꯔꯤꯕ ꯆꯩꯅꯥ ꯑꯁꯤꯃꯗꯤ ꯑꯔꯥꯏꯕꯅꯤꯗꯣ ꯑꯩꯍꯥꯛꯅ ꯃꯥꯡꯍꯟꯅꯤꯡꯕ ꯃꯤꯀꯨꯞ ꯑꯃꯗ ꯃꯥꯡꯍꯟꯈꯤꯕꯁꯨ ꯉꯝ ꯑꯗꯨꯕꯨ ꯏꯇꯥ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯅꯪꯕꯣ? ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯌꯣ? ꯈꯪꯍꯧꯗꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯑꯩꯒꯤ ꯏꯍꯨꯜꯅ ꯊꯃꯣꯏꯗ ꯐꯥꯎꯔꯛꯂꯤꯕ ꯆꯩꯅꯥ ꯑꯁꯤꯃꯗꯤ ꯑꯩꯍꯥꯛꯅ ꯃꯥꯡꯍꯟꯒꯦ ꯅꯤꯡꯂꯕꯁꯨ ꯃꯃꯤ ꯁꯥꯝꯈꯤꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯀꯔꯤ? ꯊꯃꯣꯏꯒꯤ ꯆꯩꯅꯥ, ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜ? ꯀꯔꯤꯅꯣ ꯏꯕꯦꯝꯃ? ꯑꯩꯍꯥꯛꯄꯨ ꯇꯥꯏꯕꯪ ꯋꯥꯈꯜ ꯑꯃꯨꯛꯇꯗꯤ ꯇꯥꯍꯜꯂꯨꯒꯕ? ꯋꯥꯍꯩ ꯑꯃ꯫ ꯀꯔꯤ ꯋꯥꯍꯩ? ꯆꯩꯅꯥ ꯄꯤꯕ ꯊꯃꯣꯏꯒꯤ ꯋꯥꯍꯩ꯫ ꯀꯅꯥꯒꯤ ꯊꯃꯣꯏꯅ ꯆꯩꯅꯥ ꯄꯤꯕ ꯀꯅꯥꯒꯤ ꯋꯥꯍꯩꯅꯣ? ꯇꯔꯨꯕꯤ ꯃꯤꯀꯨꯞ ꯈꯔ ꯇꯨꯃꯤꯟ ꯂꯩꯈꯤ꯫ ꯇꯔꯥꯎꯕꯤ ꯃꯤꯁꯅꯥ ꯑꯗꯨꯃꯁꯨ ꯇꯞꯂꯞ ꯀꯨꯞꯆ ꯃꯛꯁꯤꯜꯂꯕ ꯃꯥꯏꯊꯣꯡ ꯑꯗꯨꯒ ꯂꯨꯝꯁꯤꯜꯂꯕ ꯆꯤꯟꯕꯥꯜ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯇꯞꯅ ꯅꯤꯡꯊꯦꯝꯒꯤ ꯋꯥꯍꯩ, ꯑꯅꯥꯕ ꯆꯩꯅꯥ ꯄꯤꯔꯤꯕ ꯅꯤꯡꯊꯦꯝꯒꯤ ꯊꯃꯣꯏ ꯋꯥꯔꯣꯜ꯫ ꯇꯌꯥꯡ ꯂꯩꯖꯔꯝꯕ ꯊꯥꯕꯂꯩ ꯏꯕꯦꯝꯃ ꯇꯔꯨꯕꯤ ꯃꯍꯥꯛꯀꯤ ꯅꯤꯡꯊꯦꯝ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯅ ꯊꯥꯕꯂꯩ ꯈꯨꯔꯞ ꯇꯧꯕ ꯃꯤꯁꯅꯥ ꯑꯗꯨ ꯑꯔꯩꯕ ꯃꯈꯩ ꯂꯥꯎꯊꯣꯛ ꯇꯔꯨꯕꯤ ꯃꯍꯥꯛꯇ ꯌꯦꯡꯂꯛ ꯋꯥꯍꯪ ꯑꯃ꯫ ꯀꯔꯤ ꯃꯇꯧꯅꯣ ꯇꯔꯨꯕꯤ ꯏꯕꯦꯝꯃ? ꯁꯦꯡꯂꯕ꯭ꯔꯥ ꯅꯍꯥꯛꯀꯤ ꯋꯥꯔꯣꯜ ꯑꯗꯨꯕꯣ? ꯏꯁ! ꯑꯩꯍꯥꯛꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯑꯗꯨꯗꯤ ꯅꯍꯥꯛꯀꯤ ꯅꯇꯧ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯂꯛꯅꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯒ ꯃꯤꯀꯨꯞꯁꯤꯃꯛꯇ ꯅꯍꯥꯛꯅ ꯇꯝꯂꯛꯂꯤꯕ ꯋꯥꯔꯣꯜ ꯑꯁꯤꯒ ꯅꯍꯥꯛꯀꯤ ꯑꯣꯏꯕ ꯄꯥꯎꯈꯨꯝꯗꯤ? ꯇꯔꯨꯕꯤ ꯆꯩꯅꯥ ꯐꯪꯂꯤꯕ ꯈꯣꯡ ꯑꯗꯨꯗ ꯌꯦꯡ ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯔꯤ, ꯃꯤꯄꯥꯏꯕ ꯑꯃꯁꯨ ꯄꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯍꯥꯛ ꯏꯁꯥꯅ ꯈꯪꯗꯕ ꯏꯍꯨꯜ ꯑꯃꯗꯤ ꯇꯠꯇꯅ ꯐꯥꯎꯔꯤ꯫ ꯃꯤꯀꯨꯞꯁꯤꯃꯛꯇꯁꯨ ꯃꯍꯥꯛꯀꯤ ꯃꯤꯡꯂꯦꯟ ꯑꯗꯨꯅ ꯆꯔꯥꯡꯅꯕ ꯏꯍꯨꯜ ꯑꯃ ꯂꯣꯏꯅꯔꯤꯗꯣ ꯈꯪꯗꯦ ꯏꯇꯥ꯫ ꯇꯣꯜꯂꯕꯤ ꯃꯄꯣꯛ ꯑꯁꯤꯗ ꯐꯥꯎꯔꯛꯂꯤꯕ ꯑꯋꯥꯡꯕ ꯏꯍꯨꯜ ꯑꯁꯦ ꯏꯊꯟꯅꯇ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯔꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯏꯕꯦꯝꯃ, ꯑꯩ ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯦ꯫ ꯍꯥꯏꯌꯣ ꯏꯇꯥ꯫ ꯅꯍꯥꯟ ꯅꯣꯡ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯗꯔꯕꯥꯔ ꯃꯥꯡꯗ ꯃꯣꯏꯔꯥꯡ ꯄꯣꯛꯄꯒꯤ ꯃꯃꯣꯝ ꯃꯤꯁꯅꯥ ꯍꯥꯏꯕꯤ ꯑꯗꯣ ꯃꯆꯥ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯁꯤꯖ ꯑꯣꯏꯍꯜꯂꯒꯅꯤ ꯍꯥꯏꯅ ꯁꯥꯔꯤ ꯋꯥꯁꯛ ꯊꯝꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯈꯤꯕꯗꯨꯅ ꯀꯝꯗꯧꯕꯅꯣ? ꯇꯔꯨꯕꯤ ꯑꯃꯨꯛꯁꯨ ꯅꯤꯡꯁꯥ ꯁꯣꯔ ꯑꯗꯨ ꯇꯞꯅ ꯍꯣꯟꯊ ꯑꯃꯨꯛꯁꯨ ꯈꯜꯂꯨꯏ ꯏꯇꯥ꯫ ꯇꯣꯜꯂꯕꯤ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤꯒ ꯈꯨꯃꯟ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯏꯟꯊꯣꯛ ꯂꯨꯈ꯭ꯔꯥꯕꯤ ꯏꯃꯥꯅ ꯌꯣꯛꯄꯤ ꯀꯅꯥ ꯂꯩꯇꯦ ꯈꯟ ꯇꯠꯅꯕꯤꯔꯤꯔꯥ ꯍꯥꯏꯅꯁꯨ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯦ ꯈꯪꯂꯕꯁꯨ, ꯄꯨꯝꯅꯃꯛ ꯏꯃꯤꯠꯁꯤꯅ ꯎꯔꯕꯁꯨ ꯅꯤꯡꯉꯣꯜ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯣꯝꯗꯨꯅ ꯂꯩꯌꯨꯁꯨ ꯌꯥꯗ꯭ꯔꯦꯗꯣ꯫ ꯂꯩꯁꯥ ꯇꯝꯅꯤꯡꯂ ꯊꯃꯣꯏꯁꯤꯅ ꯆꯩꯅꯥ ꯃꯥꯕꯨꯁꯨ ꯃꯤꯄꯥꯏꯖꯔꯤ ꯏꯇꯥ꯫ ꯇꯔꯨꯕꯤ ꯏꯕꯦꯝꯃ, ꯍꯥꯏꯌꯣ ꯏꯇꯥ꯫ ꯑꯩꯍꯥꯛꯅ ꯈꯪꯖꯕ ꯈꯔ ꯍꯥꯏꯔꯕꯗꯤ ꯄꯨꯝꯅꯃꯛ ꯑꯣꯏꯈ꯭ꯔꯕꯁꯨꯅꯦ, ꯃꯆꯥ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯁꯅꯥ ꯆꯤꯟꯃꯛꯇꯒꯤ ꯊꯣꯛꯈꯤꯕ ꯋꯥꯍꯩ ꯈꯨꯗꯤꯡ ꯑꯔꯥꯏꯕ ꯋꯥꯍꯩ ꯑꯃꯗꯤ ꯑꯣꯏꯗꯦ꯫ ꯋꯥ ꯂꯤꯛꯅ ꯉꯥꯡꯒꯟꯕ ꯃꯆꯥ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅꯤ ꯏꯕꯦꯝꯃ꯫ ꯉꯁꯤ ꯅꯍꯥꯛꯅ ꯇꯝꯂꯔꯤꯕ ꯋꯥꯔꯣꯜ ꯑꯁꯤꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜꯃꯛꯇ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯅ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯋꯥꯡꯃꯂꯥꯟ ꯂꯣꯠꯇꯨꯅ ꯆꯦꯜꯂꯕꯁꯨ ꯃꯆꯥ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃꯗ ꯂꯩꯕꯗꯤ ꯑꯔꯥꯏꯕ ꯑꯣꯏꯔꯣꯏꯗꯧꯔꯤꯗꯣ꯫ ꯑꯩꯍꯥꯛꯄꯨ ꯍꯥꯏꯖꯧ ꯍꯥꯏꯔꯕꯗꯤ ꯇꯥꯏꯕꯪ ꯋꯥꯈꯜ ꯑꯗꯣ ꯅꯤꯡꯊꯤꯅ ꯈꯜꯂꯨ ꯏꯕꯦꯝꯃ꯫ ꯏꯇꯥ, ꯇꯥꯟꯖꯥꯗꯨꯃꯛꯇꯗ ꯏꯪꯈꯣꯜ ꯃꯥꯏꯀꯩ ꯑꯗꯣꯝꯗꯒꯤ ꯍꯤꯗꯥꯛ ꯊꯤꯕ ꯆꯠꯈꯤꯕ ꯊꯝꯕꯥꯜ ꯏꯕꯦꯝꯃꯗꯨ ꯇꯍꯥ ꯇꯦꯔꯥ ꯄꯥꯏꯕꯤ ꯃꯅꯥ ꯈꯔ ꯁꯨꯔꯨ ꯅꯩ ꯇꯔꯨꯕꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯏꯕꯦꯝꯃ ꯇꯔꯨꯕꯤ, ꯁꯦ ꯑꯁꯤ ꯈꯔ ꯊꯣꯝꯖꯤꯟꯁꯤ꯫ ꯆꯩꯅꯥꯈꯣꯜ ꯉꯥꯏꯍꯥꯛ ꯂꯩꯔꯕꯁꯨꯅꯦ ꯇꯞꯅ ꯐꯈ꯭ꯔꯒꯗꯕꯅꯤꯗꯣ ꯍꯥꯏꯅ ꯊꯝꯕꯥꯜ ꯃꯆꯥ ꯇꯔꯨꯕꯤꯒꯤ ꯁꯣꯛꯂꯤꯕ ꯈꯣꯡ ꯑꯗꯨꯗ ꯍꯤꯗꯥꯛ ꯑꯗꯨ ꯇꯞꯅ ꯍꯥꯞꯄꯤ꯫ ꯊꯝꯕꯥꯜꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯅꯨꯄꯤ ꯑꯅꯤꯁꯤ ꯂꯩꯔꯝꯂꯤꯕ ꯃꯥꯏꯊꯣꯡꯁꯤꯡ ꯑꯗꯣ ꯃꯤꯀꯨꯞꯇ ꯍꯣꯡꯈꯤ꯫ ꯊꯝꯕꯥꯜ ꯃꯆꯥ ꯏꯕꯦꯝꯃꯗ ꯍꯤꯗꯥꯛ ꯍꯥꯞꯂꯨꯔꯒ ꯅꯣꯡꯈꯠꯂꯛꯄ ꯑꯗꯨꯗ ꯊꯥꯕꯂꯩ ꯂꯩꯔꯤꯕꯗꯨ ꯎꯔꯨꯔ ꯃꯥꯜꯂꯦ꯫ ꯍꯩꯃꯥ, ꯊꯥꯕꯂꯩ, ꯅꯪꯕꯨ ꯍꯛꯆꯥꯡ ꯉꯝꯗꯦ, ꯑꯔꯨꯝ ꯂꯥꯏꯍꯧ ꯍꯧꯏ ꯍꯥꯏꯗꯅ ꯇꯧꯏ ꯍꯥꯏꯕꯗꯥꯏꯅꯦ?
Hoi indon. Tarubise sana konungdagi khong soklaga halaklena khuman kolup pumba wa launabadagi kaya yamna soklibanu khangningdana hakchang ngamdabaga kawba makai hekta chelaklaba. Adunine nangso hakchang ngamdre haidana sana konung lengleroi tawjaramlabat. Adubu majaibe maya thangni jagoi auraiba adumasu loishinda warol amaso hairamda leplabadi phatte haidana thakiban. Adugadi aina khuman konungdagi halakpada sokle haidana leiramliba asinine. Thabalei tarubida mityeng tham nokmi tapna. Aibudi hakjang kaisu tawdreda indon. Tarubisu chaina khara halle hairi. Hidaga simasu haplabanina hayeng wanglin asidagi hanagum aiga dum sana konung kaba yaraganida. Thambal khwangda yetliba khangchet ado thokna tarubi Thabalei anigi nakalda phamtha asum haire. Sana konung hairaga khuman konung adomdagi pau matare. Achumba oiga dawribra khangde. Maduna chumlabadi karigumba amadi tawragani. Thabalei amadi tarubi anidu hakchang manungda chungliba mihulgi khongjel adu yangkhat. Mipaiba mityeng aduga ngakchanana manaba mityengna thambalda yeng. Thabalei tapna kari pauno indon. Sana konunggi laining thawna ngan thoiriba sana tangbal ado majai bungo Ningthemna mahutsin tangbal thakta ngan thoirani haina darbar mangda warip lawkhre na haina hawido. Laining thawgal loishin majai bungo ya thang tungin batabani. Thambal ibemagi wahai adu loirakpada apukpi mana tarakliba pau adumadi tayon narambana mipairamba Thabalei amadi tarubi ani chaning taba ningsasor ama tapna hontharei. Adubu mashina maikai ama oikhrasu Ningthemna sana tangbal thakta nganthoi sana 𝐂𝐇𝐄𝐍 olagani haiba warol aduna tarubi Thabalei anido holiba ningsasor adu samna khidrago mishna ani michana mityeng warol ama phaunaki. Mikup aduda thambal wahai makha tarei. Korau numit adudane kangjei bunga sida pana khaido kangjei amasu kumhai oihangani haina hawido. Thabalei tarubida mityeng adumak tham. Is korau numit adudi praja miyam pumba kumhai ama oigadawrido indon. Oigadawri Thabalei. Praja kharadine korau numit ado ngaina haubasu yaunari. Majai bungogi kangjei yengani haidan. Tawbagidi majai bungo mana kangjei phizolse kangjei bung aduda lengthorakpa ado lamba leita ningthigadawribanine. Wahai adu yawraklabada Thabalei ilakliba mafi adu semjin taplab haugat. Tarubi bema ayamuk chatlagi. Indon ayamuk chatlukhige. Tarubi matai bema aduna bidai wahai hairibado paukhum amatta piruda. Mishna thambal aduna tatu yengja tuminle. Thambalna nangbu chatlagi haibro. Chalo. Wanglin mikup khasik haukre nami pamalang marakta korau manil phanglam. Ngauru raba taibang WakhaL pumba tahalabada ahingi matam oiraklabada. Ningthem cheplage haiduna thaurang lakpaga thawgal ama changlak laptakna lepcha. Majai bungo. Kari hainingi. Majai bungo bu laining thawna amukta lengbira takbira ido. Karigino ashuk thenglaba shida. Madumadi aihak khangzadri. Laining thawgiya thangni majai bungo. Chalo ai laglagi. Ningthem wahai aduda thawgal nupa ado lurel nonna thoke. Mikup khara lei thabaga Ningthem khongthang adu thang. Laining thaw maikai panglak thawgal utcha lep. Pabung sanakya nachabu kobibra. Nakaldagi lei marimbina. Ningthem nang laklabra. Ningthem changlaklibado lei marimbibu urubada asum hairei. Ahoy Imalema chepidribra. Ahing tanglawa shida. Pabung sanakyana kawi taklabada kari aruba thawgai leirabano khan lengjarakpani. Laining thaw machai bungo Ningthemda nungsi mityenga loinana momon minok nokcha hairei. Ipagi Ningthem phamu phida aduda. Ningthem laining thawgi mangda leiriba
ꯁꯅꯥ ꯍꯠꯄ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯇꯞꯂꯞ ꯐꯝꯊ ꯄꯥꯕꯨꯡ ꯁꯅꯥꯈ꯭ꯌꯥꯅ ꯅꯆꯥꯕꯨ ꯀꯧꯕꯤꯕꯕꯨ ꯏꯄꯥꯅ ꯅꯪꯕꯨ ꯀꯧꯔꯤꯕꯁꯤ ꯑꯇꯩ ꯀꯔꯤꯒꯤ ꯅꯠꯇꯦꯗꯣ ꯂꯥꯛꯂꯤꯕ ꯁꯖꯤꯕꯨ ꯊꯥꯒꯤ ꯊꯥꯖꯤꯜ ꯄꯥꯡꯈꯠꯂꯛꯄ ꯃꯉꯥꯅꯤ ꯄꯥꯟꯕ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯄꯥꯒꯤ ꯊꯧꯒꯥꯏ ꯄꯨꯝꯕ ꯏꯆꯥꯅ ꯃꯍꯨꯠ ꯁꯤꯟ ꯁꯅꯥ ꯇꯥꯡꯕꯜ ꯊꯛꯇ ꯉꯥꯟꯊꯣꯏꯍꯟ ꯂꯩꯄꯥꯛ ꯑꯁꯤ ꯉꯥꯛꯂꯒꯅꯤ ꯅꯤꯡꯊꯦꯝ ꯂꯨꯔꯦꯜ ꯑꯗꯨ ꯅꯣꯜꯂꯨ ꯇꯞꯅ ꯅꯆꯥ ꯈꯪꯖꯔꯤ ꯄꯥꯕꯨꯡ ꯁꯅꯥꯈ꯭ꯌꯥ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯏꯆꯥꯒꯤ ꯁꯅꯥ ꯇꯥꯡꯕꯜ ꯑꯗꯨꯒꯤ ꯑꯣꯏ ꯊꯪꯕ ꯐꯝꯕꯥꯜ ꯑꯗꯨꯗ ꯂꯩꯃꯔꯦꯝꯕꯤ ꯉꯥꯟꯊꯣꯏꯍꯟ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯄꯨꯡ ꯐꯥꯕ ꯑꯃ ꯑꯣꯏꯔꯛꯅꯕ ꯏꯄꯥꯒꯤ ꯇꯥꯏꯕꯪꯁꯤꯅ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯦꯗꯣ ꯂꯥꯏꯅꯤꯡꯊꯧ ꯋꯥꯍꯩ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯅꯤꯡꯊꯤꯅ ꯐꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯃꯐꯝ ꯆꯥꯗ꯭ꯔꯕꯒꯨꯝ ꯈꯖꯤꯛ ꯁꯦꯝꯖ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯂꯩꯃꯔꯦꯝꯕꯤꯗ ꯃꯔꯧ ꯂꯩꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯝ ꯂꯥꯏꯅꯤꯡꯊꯧꯗ ꯑꯣꯟꯁꯤꯜꯂꯛꯏ ꯑꯩꯍꯥꯛ ꯈꯪꯖꯩ ꯄꯥꯕꯨꯡ ꯁꯅꯥꯈ꯭ꯌꯥ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯂꯥꯏꯅꯤꯡꯊꯧ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯅꯥꯄꯜ ꯃꯤꯅꯣꯛ ꯑꯃ ꯂꯩꯇꯦꯡ ꯂꯨꯔꯦꯜ ꯑꯗꯨ ꯅꯣꯝ ꯋꯥꯍꯪ ꯑꯃ ꯅꯤꯡꯊꯦꯝꯗ ꯍꯪꯂꯛꯏ ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯅ ꯀꯔꯤ ꯂꯦꯞꯂꯤ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤ ꯑꯄꯦꯟ ꯄꯦꯟꯗ꯭ꯔꯗꯨꯁꯨ ꯏꯄꯥ ꯇꯥꯅꯤꯡꯂꯤ ꯏꯄꯥꯒꯤ ꯌꯥꯊꯪ ꯑꯃꯠꯇ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯊꯦꯝꯅ ꯀꯩꯗꯧꯅꯨꯡꯗ ꯍꯤꯛꯇꯣꯛꯂꯣꯏ ꯍꯥꯏꯕ ꯏꯄꯥ ꯃꯨꯟꯅ ꯈꯪꯏ ꯑꯗꯨꯕꯨ ꯍꯥꯏꯌꯨ ꯅꯃꯥ ꯂꯩꯃ ꯑꯃꯗꯤ ꯑꯩꯍꯥꯛꯀꯤ ꯃꯥꯡꯗ ꯏꯆꯥꯒꯤ ꯁꯅꯥ ꯆꯤꯟꯗꯒꯤ ꯑꯄꯦꯟ ꯄꯦꯟꯗ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯑꯃ ꯍꯥꯏꯌꯨ ꯅꯤꯡꯊꯦꯝ ꯈꯨꯝꯗꯦ ꯑꯗꯨꯕꯨ ꯊꯥꯖꯔꯨꯗꯕ ꯂꯥꯏꯅꯤꯡꯊꯧ ꯋꯥꯍꯪ ꯑꯗꯨꯅ ꯉꯛꯂꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅꯗꯤ ꯂꯩꯃꯔꯦꯝꯕꯤꯗ ꯑꯃꯨꯛ ꯌꯦꯡ ꯂꯥꯏꯅꯤꯡꯊꯧꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯥꯒꯤ ꯇꯔꯪ ꯆꯠꯄ ꯃꯇꯧ ꯑꯗꯨ ꯂꯩꯃꯔꯦꯝꯕꯤ ꯃꯥꯗꯤ ꯈꯪꯂꯕꯣꯏ ꯕꯤꯆꯥꯔ ꯇꯧꯔꯨꯕꯁꯨ ꯉꯝꯗ ꯂꯩꯃꯔꯦꯝꯕꯤ ꯃꯥꯡꯗ ꯁꯛꯈꯤꯕ ꯃꯆꯥ ꯅꯤꯡꯊꯦꯝꯒꯤ ꯁꯔꯤ ꯋꯥꯁꯛ ꯑꯗꯨꯃ ꯂꯩꯃꯔꯦꯝꯕꯤ ꯈꯛꯇꯒꯤ ꯁꯥꯈꯤ ꯑꯣꯏꯗꯨꯅ ꯂꯩꯔꯨꯕꯅ ꯋꯥꯍꯪ ꯑꯣꯏꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯅꯤ ꯍꯥꯏꯕ ꯃꯇꯧꯗꯨꯗ ꯂꯩꯃꯔꯦꯝꯕꯤ ꯄꯨꯝꯅꯃꯛ ꯅꯥꯊꯩ ꯅꯣꯛꯐꯦꯠ ꯇꯧꯖ ꯅꯤꯡꯊꯦꯝꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯛꯏ ꯑꯗꯨꯕꯨ ꯇꯊꯛ ꯇꯊꯛ ꯌꯦꯡꯂꯝꯕ ꯅꯤꯡꯊꯦꯝꯒꯤ ꯃꯤꯠꯌꯦꯡ ꯁꯃꯨꯗ꯭ꯔ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯈꯤꯕꯒꯨꯝ ꯆꯤꯡꯖꯥꯎ ꯑꯃꯅ ꯊꯠꯈꯤꯕꯒꯨꯝ ꯆꯤꯡꯁꯥꯡ ꯅꯥꯄꯨꯝ ꯀꯥꯔꯨꯕ ꯂꯥꯟꯃꯤ ꯑꯃꯒꯤ ꯌꯥꯡꯗꯧ ꯂꯝꯕꯤꯗ ꯑꯔꯨꯕ ꯏꯁꯤꯡꯒꯤ ꯏꯐꯨꯠ ꯑꯃꯅ ꯃꯤꯠꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯒꯨꯝ ꯂꯨꯞꯁꯤꯟꯈ꯭ꯔꯕ ꯅꯤꯡꯊꯦꯝꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯂꯩꯃꯔꯦꯝꯕꯤꯗ ꯌꯦꯡꯅ ꯌꯦꯡꯅ ꯅꯤꯡꯊꯦꯝ ꯐꯝꯂꯝꯕꯗꯒꯤ ꯇꯞꯂꯞ ꯍꯧꯒꯠ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯤꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯔꯅꯕ